Akashbani Imphal, R.K Gorani na paupajari, ahanbada maruoiba pau. Raija asigi tongan mafamsingda ain kaina lam khopsinduna yum kai sajilakpasing Manipur sarkana takthokpagi thabak leptana chatharakli. COVID-19 laichatna maram oiduna sahi ani lepdoroba matung 13 thuba Orange Festival ngasidagi Tamenglongda Mukhyamantri Nongthaman Biren Singh haudoklagani amasung Laibak asa lairiba Angalwadi system mapangal hena kangkat hanaba pandamda mamangi senba sahida kendrana lupa koti 19 hena thadaki. Raija asigi tongan mafamsingda ain kaina lam khopsinduna yum kai sajilakpasing Manipur sarkarna thakthokpagi thabak leptana chatharakli. Mukhyamantri Nongthaman Biren Singhna social media da thagatpa warol amada hai Imphal turen mapanda lam khopsilibasing takthokpagi thabak makhatana chathakigani. Imphal iski kairang muslimgi mafamsing amasung haingang thongdagi kairang umang laifawgi mafamsing excavator sizinaduna takthokhi. Mukhyamantri ke kendra su oiriba mafamsing asida lam khopsilakpasing takthokpagi thabak hanadagi chathaduna lakli. Mamangda haingang makha laikai digi mongjam phawgi mafamsingdasu lam khopsilambadagi takhaikiba laikhrabani. Naga People's Front NPF Central ge President amasung Nagaland ge hanagi Mukhyamantri Surhojoli Lijitsuna Mukhyamantri Nongthaman Biren Singh ngarang unakre unaba aduda Mukhyamantri Nongthaman Biren Singhna anirak subatta moina sarkar asibu luchingdakpada Sri Lijitsuna thagatpa phongdokhi. Luchingba anina unaba aduda raija asge jila pumbada miyamgi sakotharanggi thabaksing paikhaliba adu punna honaminaduna loisinbigi wafamsing khanaki. Unaba aduda NPF Manipur State ki President Wahengbam nimaisu sarugyaki. Amaromda Ministry of Road Transport and Highways na National Highway thabak tharomsing paikhatniba lakthokhib adugi matangda Mukhyamantri na Sabhapati oidana mifam ama pangthokpaga loinana paikhatkadoriba project adugi matangda wafamsing khanakre. Mukhyamantri Secretary da pangthokpa mifam aduda Works Mantri Govindas Konthaujam sarugyaki. Mukhyamantri na hai Pradhanmantri Narendra Modi gi lusing makhada Manipur yaun awang nupolam damasi lepalaitana chawkhat maikirom da changsilakli makna hai Bharat ki lepalaitana wangkhat lagleba economy da awang nupolam damna maruiba thaudang launaba lambirom da changsilakli. Sustainable Loktak Ecosystem Restoration, Ecotourism and Livelihood Improvement Project ki matangda Raija ki khongchat lairiba Asian Development Bank ADB mission teamga Mukhyamantri ngarang mifam ama pangthokre. Mukhyamantri ki cabinet hall da pangthokiba mifam adu Loktak Pat ki mahausa ki phibam amu hanjinhanba amadi ecotourism chakot hana wafam sing khanaki. Masiga loinana pat asida saidangduna lairiba miyoi singi senmilon phagat hanabagi wafam sing sukhanaki. 13 suba Orange Festival ngasidagi Tamenglong District Headquarters ta hauragani. Tamenglonggi Apollo Ground da pangthokadaba festival asi tha asigi 38 phawa chathagani. Festival asi COVID laichatna maram oiduna sahi ani lepdoroba matung da pangthokpani. Festival asi saruk ama oina komla khwaidagi yamna puthokpa changdamnaba Orange Queen khanba natki oiba jago isei pangthokpa adventure komla chaba changdamnaba camping tawbani singba yauri. Festival asi mapungpana pangthoknaba sem saba loire. Thoromduda Water Resources Mantri Wahengbam Nimai Haksel Mantri Dr. Sapam Ranjan PIC Mantri L Susindra Maite Transport Mantri Kasim Bashum amadi MLA Singh saruk yagani. Manipur da hauji COVID ki active case ani leidi Raija sta hauji phawda COVID positive okibe migi masing lakh amaga lising kuthra mapan chamapan kunithoi sukre masi manungda miyoi lakh amaga lising kunthra taret chatre thumdra mathoi naba fakre. Naba phabagi sangsadamna pudran pandasmik mari tarukni haujik phawbada laichat asigi miyoi lising aniga samani phumapan laikhidre. Tabiriba pawasi Akashbani Imphal dagini. Pradhanmantri Narendra Modi na lusingba sarkar asina laibak asida lairiba Angalwadi system mapangal hena kangkhat hananba pandamda mamangi senba sahida lupa koti 19 hena thadaki. Lok Sabha da private members business ki khana nenabagi pakhum pireduna Women and Child Development Mantri Smriti Irani na hai laibak asik Angalwadi center lak tara humdoi romda tonga mantrale tara nipan mateng pangli magna hai Congress na lusing ba UPS sarkar na Supreme Court hai kibagi matung ina
Angalwadi workers singe sarkar कर्मचारी ama oina lobga loinana honorarium piduna lakli Haujuk palaba India sarkar asina honorarium ge senpham thada lupa sangwa oirambadagi lupa 7 hengatki Qatar chathari FIFA World Cup ki ahun suba mafam gidama Croatia ga Morocco ga ngasi numidang pungnipan makai tapa matam da sanaragani Thas ke tarani pangi numidang pungnipan makai da sanagadaba final da Argentina ga France ka thengnaragani World Cup final asi Rajesh ki miyamna mapung phana yengba yana ba Manipur sarkar na jila khudimukta live ona sandokadori Imphal East amasung Imphal West kina Palace compound da leiba bota sandokani Thobal gi oina mapam ahum Ukhul jila gi oina mapam ani yauna final live telecast tawgani ngasi phongwa pause si mari pause ngidam hojik Wahengbam Rajesh leire Rajesh Thagachari Gorani Manipur da Bijay Divas ki thoram pangthokkiba amasung thoram du da Mukhyamantri N Birena Laibak asigi thawaina pontha pikraba lamdam sigi defense personnel singi ningsing khubam saragani haiba paw asina The Morning Bell Manipur Mail Isel Express Poknapam People's Chronicle Nisin Twil tu ki ahan headline tori pawasi Masonathar Ireibak Imphal Free Press Sana Laibak amasung Huyelan pawgina anisu headline tori Manipur Sarkar na Civil Society Organization NGO amasung miyam degi you legalize tawbugi matang da miyang di mot kauri haiba asina Manipur Express amasung masona targi ahan headline tori pawasi Isel Express na anisu headline tori Smart City gi manglan mangnak nagadori bra Imphal mayul gi naga nala pumnam namle haiba paw photo konana huyelan pawgi ahan headline tori MSPDCL da Saubhagya scheme gi scam lok ayuktana MSPDCL gi official sing takatpa haurakle haiba paw naharu gi thodang da banner headline tori Nagaland gi mau gi imung manga tanthorakle khuzamada mau macha ama tamthina phurakle sapo gi wafam da mau council na react tori maram da thabak tawbada thingba yaroi juko gi matang da sapo gi wafam mau council na yaning da ba phongdorakli haiba pawsing asi Ireibak Sangai Express edition animag Imphal Free Press amasung Sanaleba ki ahan headline tori BSF ki assistant commandant amasung mahaki loinabi Assam Rifles ki jawan amana phubadigi laikan akre KSO na yaningdaba phongdorokli haiba paw poknapam amasung Morning Bell gi ani sube headline tori Ipai ipu sungi wakalon amasung loksing gyan aikoina tungin na batangai padi haipa sapam ranjagi wapam Manipur Mail da ani sube headline tori Miyam timba mafam singda hoarding amasung murti kinba sarkar gi ayaba yauduna athingba thangkri haiba paw Morning Bell gi anchor kalam da phongli poster pangnap ta napsinduna khwairaman ima kaithel singi masak thiel le haiba paw Sanaleba ki anchor kalam da phongli UPSC gi main parikha mitei mayek na thaba yahalu mahiroi loop taruk haiba paw ponapam gi anchor kalam da phongli NSCN IM gi mioi ahumna sahi toba cherol amana framework agreement gi wafam sing kari kari no haibadu phongdorok li haiba pawma People's Chronicle gi anchor kalam da phongli ising chanaramba turel amanbi motpana khamthengle jungle ole haiba paw huyelan paw gi anchor kalam da phongli World Cup fever haibasna Sangai Express Manipuri gi editorial oina phongli RDNPDR da thabak lobugi mong thagat ingai ni haibasna naharu gi thokdang gi editorial oiri Kuki gi state ama sembagi demand haibasna Sanaleba ki editorial phongli lamchat sajat mangtharakba karidagi oigadage haibasna huyelan pawgi editorial oina phongli singda dangi imai hantharakpa haibasna pongnaphomgi editorial ori Christmas mangoinana World Cup ta lukkiba haibasna Sangai Express English ki editorial ori mamai taramlaga tokloisi haibasna Ireibak ki editorial ori oijabai hena pigani haibasingdagi section si haibasna Isel Express ki editorial ori Popi thabasing amasung lokta ki ngabi singda chap manaba mongda mateng haibasna People's Chronicle gi editorial ori semitlon gi lan haibasna Manipur Mail gi editorial ori Gorani Thagachri Rajesh aroi bada maru paw amuk hana raija asigi tongan tongan pham singda ain kan lam khopjin duna yum kai sajilak pasing Manipur sarkar tak thopi gi thabak leptana chatharakli COVID-19 laichan amara moiduna chai ani lep roba matung tara tret chuba Orange Festival ngasidagi Tamenglongda Mukhyamantri Nothoman Biren Singh hagdok lagani amasung Laibak asal lariba Angalwadi system mapangal hena kangkat anaba pandamda mamangi senba sahida kendrana lupa koti 19 hena thadaki pauloi jare